Ngasi numidawairam phongkiba panam pausi edigi maruoiba pau khara khangasaraka miyamda khudo tamjage gari accident da miyoi ama laikidrei National Highway 37 Imphal Jiribam lambigi nungba amasung rengbang anigi marakta ngasi ayu thokhiba lambigi laibak thiba thaudo amada zen car thautune lakpa miyoi ama laikidrei pressna phangba pauda laibak thiba thaudo aduk ngasi ayu pung 3 rom tabada Maruti zen car adu none dagi nungba tamna lakpagi lambida thokibani lebak thiba thaudo aduda laikhidraba miyoi adugi maming Singkhurai gangmai sei humpugani thoi kawi taijai kai fun ketru naga village dagini thaudo adu nungba amasing rengpa aniki marakta National Highway dagi meter chanirom luna lokhada onthakibani laikhidrabagi haksang adu nungba police lakhalaga nungba PHC da legal formalities sing pangthoklaba matung aroiba mathau manga pangthoknaba imung manungda khusina khre haire makha tarapa pauda president rule na Manipur da tangdulai taba hanjil hanba ngamdrei MP Bimol president rule thamlaga Manipur da irang nemthaba oina uhanba natana tangdulai taba hanjil hanba ngamdrei IDP sing masa masagi mayumda hanjil hanba ngamdriba fawba irang leitre haiba yaroi haina Ina Manipur Parliamentary Constituency ki MP Dr. Angamcha Bimol akoijamna phongdokhrei kaisam thongda leiba MP Bimol gi mayumda ngasi pangthokiba paugi mifam amada mahakna hai Manipur da president rule thamkiba suspension of operations to agreement wetland issue singalonina national issue oriba Works Amendment Act amasung national hero case ki matangda mahakna wafam kaya thamki MP Bimol hai Manipur da thokliba irang asi lamdam asiga sagona duna lakpa irang oina uhanba maungda India lengang uba asi tasengna laibak thibani masida natana lamdam asida tangtulai taba hanjilakna bani haiduna president rule thamliba asisu kanaba leitre Manipur da tangtulai taba hanjil hanba ngamdrei anumak pusanti leiba manba maung amada uhanba manba asida miyamna leithokpa chumdei IDP singna masagi mayumda hanjil hanba ngamdriba fawba lamdam asida tangdulai taba hanjile haiba yaroi Lok Sabha da president rule thambagi matangda parliament da khananaba pung amakhaki matam phangki Lok Sabha amadi Rajya Sabha da Manipur gi MP ahum magna president rule gi matangda wafam amata phongdoknabagi tanja pirakhidaba asina kari takni haiba sei lamdam asigi akhang ahi amadi miyamna khananainaba changi center gi miengda haukiba irang asi leiriba khunai asigi Laina layong amani haidina inthoklaga thambagi maungda tawi hainasu Dr. Angamcha Bimolna makata ki mahakna hai suspension of operations su thamliba asi territory integrity ka heloi haidina ground gi makhada thamlibani political gi oiba khongthang amada khulai paiba singa su agreement tawnariba asigi lengangna ningthina monitor tawribra su agreement asida ground rule ngaktuna mathau ningthina pangthokribra haibagi mahutta Congress amadi BJP gi marakta hunnariba asi issue asigi asengba ground reality nainaba haitabadagini handa parliament manungda sugi matangda wahang hangnaba lan khalakpada wahang adubo kakthaladuna tanja pirakhidaba matamda lamdam asigi akhang ahi singna khana nainakhiba yawbra haiba wahangsu mahakna hangki wetland gi matangda paladuna MP Bimol hai lamdam asigi hanagi lairamba loktak patki masak mangsilakpagi mamitari Ising leiba passing kannaba state lengang thabak thorang kaya pekhali harabasu wetland conservation management rule lising aniga subna taraga tareki makhada Manipur da wetland oina laukthokpa pat amata leite maram asina chatharakliba thong asi miyam utchaiba oina laudaba ngamde parliament ta India pumagi oina the wetland conservation and management rule lising aniga subna taraga tareki makhada wetland area ni haina laukthokraba mafam singi List hanglubada Manipur gi leiriba Loktak Pat, Lamphel Pat, Yara Pat amadi water body sing amate ek asigi wetland area haina laukthokpada yoromkide National Registration Act asigi makhada wetland area haina lauktoktabana maram oiraga wetland passing asi kanabani haduna tourism amadi atei department program kaya pakhaliba amadi thadariba achauba sempham sing asi Irai laina sayen ngayena kibagi khudong chaba lei hainasu mahakna phongdokki Works Amendment Act ki matangna paladuna BJP ki leiriba apunba MP sing asigi marakta Muslim MP gi masing 15 fana yaude
ꯋꯥꯛꯁ ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛ ꯑꯁꯤ ꯃꯨꯁꯂꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯀꯦꯔꯦꯛꯇꯔ ꯈꯔ ꯌꯥꯎꯔꯤ꯫ ꯋꯥꯛꯁ ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛꯅ ꯃꯨꯁꯂꯤꯝꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯋꯥꯛꯁ ꯕꯤꯜ ꯑꯦꯃꯦꯟꯃꯦꯟꯠ ꯇꯧꯔꯛꯄ ꯑꯁꯤ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯨꯁꯂꯤꯝꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯃꯑꯣꯡꯗ ꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯈꯟꯅ ꯅꯩꯅꯔꯤꯕ ꯅꯦꯁꯅꯦꯜ ꯍꯦꯔꯣ ꯀꯦꯁ ꯑꯁꯤꯗ ꯕꯤꯖꯦꯄꯤꯅ ꯃꯤꯌꯥꯝꯕꯨ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯩꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅꯁꯨ MP ꯗꯣꯛꯇꯔ ꯑꯉꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯀꯣꯃꯤꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯌꯦꯜꯍꯧꯃꯤ ꯀꯟꯖꯕꯒꯤ ꯃꯤꯐꯝ ꯉꯁꯤꯁꯨ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯑꯣꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤꯅꯤ꯫ ꯀꯣꯀꯣꯃꯤ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯑꯗꯨꯛ ꯇꯣꯟꯅ MLA ꯑꯣꯏꯕ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯃꯪꯒꯣꯜꯖꯥꯎ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯌꯦꯜꯍꯧꯃꯤ ꯀꯟꯖꯕꯒꯤ ꯃꯤꯌꯥꯝꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯅꯕ ꯃꯦ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯀꯣꯀꯣꯃꯤꯅ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯁꯅꯥꯀꯩꯊꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯁꯑꯣꯝꯕꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯇꯦꯟꯗꯣꯡꯌꯥꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯂꯣꯏꯇꯥꯝ ꯈꯨꯅꯧ, ꯈꯨꯟꯅꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯀꯣꯀꯣꯃꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯁꯅꯥꯀꯩꯊꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ, LSKDAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯃꯣꯏꯔꯥꯡꯊꯦꯝ ꯖꯤꯂꯥ ꯂꯝꯐꯦꯜ ꯁꯅꯥꯀꯩꯊꯦꯜ ꯅꯨꯄꯤ ꯀꯥꯡꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯅꯟꯗꯤꯇꯥ ꯑꯃꯁꯨꯡ ꯐꯤꯔꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟ ꯁꯝꯖꯦꯠꯁꯥꯕ ꯃꯪꯒꯣꯜꯖꯥꯎꯅ ꯄ꯭ꯔꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯐꯤꯔꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟ ꯁꯝꯖꯦꯠꯁꯥꯕ ꯃꯪꯒꯣꯜꯖꯥꯎꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯃꯇꯤꯡ ꯐꯨꯗꯣꯛꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯃꯇꯤꯡ ꯐꯨꯗꯣꯛꯇꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ, ꯏꯁꯥꯅ MLAꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯐꯝ ꯊꯥꯗꯣꯛꯄ ꯉꯝꯕ MLA ꯑꯃꯠꯇ ꯊꯣꯛꯂꯛꯇꯕꯗ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯑꯗꯨꯛ ꯇꯣꯟꯅ MLA ꯑꯣꯏꯕ ꯏꯀꯥꯏꯕ ꯐꯥꯎꯏ ꯍꯥꯏꯈꯤ꯫ MLA ꯃꯁꯤꯡ ꯁꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯖꯕꯒꯤ, ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯟꯖꯕꯒꯤ ꯈꯨꯜꯂꯥꯎ ꯂꯥꯎꯒꯗꯕ ꯑꯗꯨꯁꯨ MLAꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯉꯝ ꯁꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯩꯅ ꯂꯩꯅ ꯃꯤꯌꯥꯝꯅ ꯂꯥꯎꯕ ꯍꯥꯏꯕꯁꯤ ꯍꯨꯏꯅ ꯈꯣꯡꯒꯗꯕꯗ ꯒꯙꯥꯅ ꯈꯣꯡꯕ ꯑꯣꯏꯅ ꯇꯥꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ, ꯃꯤꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯝꯄꯥꯛꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯥꯎꯟꯇꯔ ꯑꯦꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯗ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯩꯇꯩꯅ ꯅꯣꯡꯃꯗ ꯀꯨꯀꯤꯁꯤꯡꯗ ꯂꯥꯟ ꯍꯧꯅꯕ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯆꯠꯊꯅꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯀꯨꯝꯖꯥ 1980ꯒꯤ ꯄꯔꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯣꯏꯅ ꯂꯩꯍꯟꯗꯨꯅ ꯀꯨꯀꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ, ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯃꯩꯇꯩꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯃꯩꯇꯩ ꯍꯥꯠꯇꯣꯛꯂꯒ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ, ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯃꯩꯇꯩꯁꯤꯡ ꯇꯥꯟꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯂꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯄ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯝꯄꯥꯛꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯑꯦꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯗ ꯁꯤꯖꯤꯟꯅꯔꯛꯄꯅꯤ꯫ ꯃꯁꯤꯕꯨꯅ ꯃꯈꯣꯏꯅ ꯁꯣꯑꯣꯗ ꯂꯩꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯣꯑꯣꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯇꯥꯡꯀꯛ ꯑꯃꯗ ꯀꯥꯎꯟꯇꯔ ꯑꯦꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯅ ꯌꯥꯅꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯄꯣꯛꯂꯤ꯫
ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯂꯕꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯖꯕ ꯑꯃꯗꯤ ꯏꯔꯝꯗꯝ ꯀꯟꯖꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛ ꯃꯦ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯑꯄꯤꯜ ꯇꯧꯈꯤ꯫